Home Minister Amit Shah na amuhan na Manipur ki ngamkhay kahaloy amadi Manipur lenga kanthoklam ba yaba thaba amata taholoy haibagi thajaba pirakre hai na Chief Minister na phongdokre. Manipur ki apunbagi saktam amasung ngamkhay kahendanaba gidamak center gi luchingba sing amasung Congress ki luchingba sing da taksiluna na Delhi gidamak haying Impal thadolagani hai na CLP leader Okram Ibobina phongdorakli. Amasung Manipur Commission for Protection of Child Rights linkhat ki bagi Nipan Super Foundation degi thauram ngasi North AOC da leba All High Court complex ta pangthokri. Mayam bu khurumjare dom ning Brevis Impact News ni ai bijana manohar mem na huji pungja si paw bagi maroi ba paw sing miyam da bijari. Union Home Minister Amit Shah na amuhana Manipur gi ngamkhay kaheloi haina thajaba pirakpaga loinana Manipur lenga kanthok lamba yaba thabak amata taholoi haibagi thajaba pirakre haina Union Home Minister unaruraba matung Chief Minister na paumi singda phongdokre. India lengang na Manipur bu hiram amata da sokhaloi haiba wafam asida state lengang na sapsana thajaba thamba maramna makhata na BJP na luchimba Manipur state lengang na naga ekot kamari lenana Anoba khongthang ama amuk laubagi mathau tadre haina so Chief Minister na thamki. Ngasi Chief Minister Secretary ta paumi singa unabada nongthongbam bire na phongdorakpada Manipur Legislative Assembly gi Speaker amadi Minister sing yauna Union Home Minister Amit Shah unaruraba Manipur gi ngamkhay amadi state asigi administration sokpa yaba thaurang amata tauroi haiba wafam ase thamlakhibani haiki. Naga ekot ki waroishin tawdringai da Manipur da leriba stakeholders sing sungsoi soidana tana ramgani haina su Home Minister na thamlaki haina paumi sing ga unabada Chief Minister N Birena phongdoki loina na atuba matamda stakeholders sing Union Home Minister sing ga unanaba kauraklagani masida stakeholders sing na su Home Minister ga unaduna aningba apamba phondokpiu adubu state lenga kahana unaduna wari sakisi ngasi no manini asida state lenga na wari sanana ba Naragani Haina Chief Minister na Kokomigi Luchingba Singi Pungning Chingsilagli. Nakalamarum Manipur Miyamgi Apambagi Mayokta Thaba Amata Tauroi Haibagi Thajaba Pirabani na Miyam na Pungning Pan Fathana Laivina ba Chief Minister na apel toki. Paumi Singa Unaba Adugi Kudong Chaba Loduna Chief Minister na Hai Mamangi Lenga ki matamda political gi khudong chaba phangna ba Manipur bo tokhai tabagi phibam da lehelam khi haina maral sikhi baga loina na haujik paliba BJP na luchingba lenga na lamdam asida tariba phuri khudingmak amata oina punchinaba hona duna lakhibani haina su mahaki lengak pu singthaki amaromda malemda Manipur bu saktak pada achauba thodang lauriba sangai festival pangthok pada chingba thamliba thawang asina malemgi miyam na Manipur bu lana ukhiduna lamdam asigi mangjoba oigani maram aduna asigumba thingba si handokpiyo haina Chief Minister na mari lenaba singda apel tawki Akhoi Manipur miyam na hanadagi demand toroga lakpa yam na Kaurang na khangning na lakiba kai gadraina singna lakpa duma Manipur gi apunba saktam territorial boundary kai ba habeduma categorically kai roi habisima assurance me anda lebiro thajabiro number 2 ekhoi da solok pa kari yagi ena ekhoi na hangbani huji phawui leidiba honorable Union Home Minister Amit Shah ji gi version ekhoi di government ina we firmly believe we firmly trust on him Maramdi, we do honor our leaders. Hoi kana gumbagi matamda sarkar state labor sarkar amagi wa center na ta daba state na tawno haba center na tawsalak mayam ma thom bayai thoki basule honorable prime minister na honorable Union Home Minister na adu leiba central leaders na Manipur gi interest hokadaba thabak tawroi hairiba sing sigi final decision lawdringai da stakeholders sing Loina amuksu unagini haibasi nahanmak chatpagi ekhoi honorable minister speaker yaung chatpa igdugi timdu su same commitment same assurance pirei Nagaland Police na ngak senduna lakiba Naga Murders Association gi team ama ngarang numida Imphal gi Classic Hotel da thunglakre Impact News na phangba paw gi matung ena ngasi numidung ba matung pung ama tarak padagi Naga Murders Association ga Manipur gi Maira pai vi look kaya ga Naga Pistock ki matang da wari sanagani tungda coordination committee on Manipur integrity ko komi gi leader singa unaduna wari sanagani hairi Hiramasi ki matang da Classic Hotel da khoi gi paumi alamba musuk lengchen duna leire mangon da gi pau dam amalong ne se musuk
Howjik Naga Mothers Association ga Kokomi na taba topa association kana ga wari sanari bage. Muso. Howjik classic hotel asida mioi taruk na saduna lakpa Naga Mothers Association gi mihu sing Lanchi kitang nungai traba male. Howjik state asida danatana north east yamna kanna yamna miyam da sarang na balaiba issue sigi matang da howjik akan mamong wari sanadi agwa wari asida kari sanabage haiba dudi howjik phawoi di khangba ngamdri musu manungda gi pau phawbangam de habasi amna nungai te adubu mogi Naga Mothers Association nga ngasi imphal da laaga sanariba wari se kari karamba objective kano to baya ba habagi pau su phawbangambra haiba wari sanaba asida kari ogibage amadi kari da yasinaba porakadage haiba adugi matang da akoi koku migi mihusinga ngasi pung line che am nungai traba press male meet ama sungsoi dan pangthokani haibagi thajaba ama pirami musu wari se kyam kuina sanagani wari sanaba loiraba matungda mohoi press meet tawgani haiba adumba pau lebra kari khangba ngambra musu wari sanaba loiraba matungda mohoi press briefing tawgani haiba gi pau lebra kari kokomi gi site gi lebra nataga Naga Mothers Association gi site gi lebra howjik wari sanaba loiba si hek loiba kokomi gi site gi ti sungsoi dana press meet tawgani haibagi thajabadi de aduga Naga Mothers Association kangusu haiba wari sanaba asi loiraba matungda Nagaland da amuk hankhigidaba maramna hai wari sanaba matungda Nagaland khoi naga line che am nungai traba male musuk makata ba pawajik lawjurage State Asiki Congress Legislative Party के MLA सिंगना मणिपुर के अपुन बगे सक्तम अमसुंग अंखै काहंदना बगे दमक सेंट्रल लेंगा के लुचिंग बसिंग अमसुंग कांग्रेस के मकोक थोंबा लुचिंग बसिंगदा तक्सिल लुनबा दिल्ली की दमक हायंग इम्फाल थागदोलगनी हाइना CLP लीडर एक्स CM ओक्रम इबोबिना फोंदोरकले ngasi बापुपुरा दा लेबा ओक्रम इबोबी की बंगलोदा कांग्रेस Legislature Party के MLA सिंगना सरुक यादुना पांगथोखिबा पावगी मिफम अमदा इबोबिना मखाताना हाई CLP के मिहुत सिंगना प्राइम मिनिस्टर गा उनबा नबा अपॉइंटमेंट लौनबा सुचे थाखरे मसीदा प्राइम मिनिस्टर अमसुंग सेंटर के लुचिंगबा सिंगदा मणिपुर के अपुन बगे सक्तम अमसुंग अंखै कायहनदनरबा तक्सिलगनी मसीगी मथक्ता कांग्रेस की मकोक थोंबा लुचिंगबा सिंगदसु स्टेट असिगी प्रजा सिंगी अपांबा अमसुंग कांग्रेस पार्टी की चपचाबा फिरेप सिंग यावना थंबा याबा वफम सिंग थमदनबा तक्सिनगनी लोइनना CLP की मिहु सिंगना दिल्ली दा लेदुना हंदक पांथोकदोरिबा पार्लियामेंट की निंगथम मिफमदा NSUN-IM अमदी सेंटर अनि की शांति की वारोसिन पुरकपदा मणिपुर की अपुनबगे सक्तम यावना ngamkhai कायहनदनबगी वफम सिंग अमसुंग केप की मतांगदा कांग्रेस के लुचिंगबा सिंगदा मणिपुर की मतांगदा अमुक हन्ना चपचाबा वफम सिंग संदोकना हायहननबा वारी सानदुना पार्लियामेंट दा थमननबा तक्सिनगनी हाइकी चिंगी याइफनबा थबक पाइखटपा अमदी नागा शांति की वारोसिन पीबदा तुंगदा मणिपुर कायबा याबगी प्रोविजन अमदी अमता थंबीगनु हाइबा असि कांग्रेस पार्टी अमसुंग मियांगी अपांबनी टेरिटोरियल काउंसिल पीबा हाइबा असि तुंगदा स्टेट अमा ओइरकनबगी मरु हुनबनी मसिना स्टेट असिदा तुंगदा हिरम कयादा अकायबा कया थोलकपा याय स्टेट असिगी चुंगी एरिया सिंगदा पाइखटकदबा चखत थौरांगी थबक थौरम खुदिमक स्टेट लेंगाक्ता सेल थादाबिदुना ऑटोनोमस डिस्ट्रिक्ट काउंसिल की खुथांगदा मणिपुर की चिंगी लम सिंगदा चखत थौरांगी थबक थौरम सिंग पाइखटपा याय ngasi fawusu paikhatuna lakli haiki
ꯑꯩꯈꯣꯏꯅ apprehension ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛꯀꯤ ꯅꯠꯇ꯭ꯔꯁꯨ ꯀꯣꯟꯅ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯄ꯭ꯔꯣꯕꯤꯖꯟ ꯑꯃꯛꯇ ꯊꯝꯕꯤꯒꯅꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯏꯅꯧ ꯅꯧꯕ ꯅꯥꯒꯥ ꯕꯣꯗꯤꯕꯨ ꯍꯥꯏꯔꯁꯨ or any territorial council ꯍꯥꯏꯔꯁꯨ ꯑꯅꯧꯕ act ꯑꯃ ꯃꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ 1971 ꯗ ꯄꯥꯁ ꯇꯧꯈꯤꯕ autonomous district council ꯃꯁꯤꯗꯩꯗ further amendment ꯇꯧꯔꯒ ꯑꯅꯧꯕ act ꯑꯃ ꯁꯦꯝꯗꯅ devolution of powers ꯁꯦ administratively ꯍꯥꯏꯔꯁꯨ or ꯅꯠꯇ꯭ꯔꯒ financial power administrative power ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯁꯤꯗ ꯑꯗꯨꯝ ꯄꯤꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯤꯗꯩꯗ any NSN IM ꯒꯤ ꯈꯪꯗꯦ or any other organization ꯑꯃꯒꯤ ꯀꯣꯟꯅ state within the state ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯁꯤꯒꯨꯝꯕ any provision ꯑꯃꯇ territorial council ꯍꯥꯏꯕꯅ ꯆꯤꯡꯕꯁꯦ ꯃꯁꯤ ꯑꯃꯇ ꯍꯥꯞꯄꯤꯒꯅꯨ ꯁꯤꯅꯦꯕ India government amadi NSUNIM anigi santigi wari sanaba asina state asigi apunbagi saktam territorial integrity amadi lamdam asida chahi kayagi mamangdagi lairak furup singi marakta nungsinadana bagi machak yawramgani haibagi thajaba lay handak matang asida state asida lairiba mipung khudimakna state asigi apunbagi saktam kahendanaba chapchana thengnaba Thengna Haurasi Haina Manipur University Community gi Maikaidagi Thamlakli. Ngasi Manipur University Community Manipur's University Teachers Association Muta Manipur University Staff Association Musa Manipur University Student Union Musuna Sinduna Nagapis Accord Asina Maram Oraga State Asigi Tangdu Laita Ba Apun Bagi Saktam Kahan Bayaroi Haina Manipur University Complex Da Wakat Mifam Punki Wakat Mifam Aduga Mari Lainana Mutagi Executive Member Dr. Ansana Tombana Hai India Government Amadi NSUN Gi Tongan Balup Singa Santigi Wari Sanaba Asigi Makhata Ba Oina NSUN IM Gi Designated Camp Kaya Chinkiba Lonana State Asigi Mafong Kaya da Army Amadi Paramilitary Force Ki Ahen Ba Personnel Kaya Mafong Kaya da Chaitorokpa Asina Maram Oiraga Naga Peace Accord Asina Maram Oiraga State Asigi Interest Karadi Soglak Kani Haibagi Thajaba Manipur University Community da Chamam Naba Lejay Masjigi Sumatakta Hauzik Leriba Lenga Asina Kokomiga Chapchan Thajaba Piduna Wari Sanabangam Daba Asina MU Community da Khanjariba Wafam Asi Amukhanna Chumhalakli MU Community na Kokomina Manipur Miyam Galoina na Nagapis Accord Asigi Mayokta Changseliba Khongjang University Community na Chapchan Support Tawi Haina Fongdorakli Peace talk asigi marumda peace nataba appeasement talk koina lakhiba mi bu pelan nabagi ngaktan ki pelan nabagi oina lakhiba aduguma tung koina long term measures long term adugumba plan ama yaudaba asigumba makhalgi peace talk ase ekoina masik ekoi welcome taude Nagaland amasung Nagaland ki boundary ki manungda NSN IM Nagaland the base of NSN IM ki karigumba condition amada hekta yanakhiba eko university community ki site welcome to jagani adubu Manipur gi integrity ase maruina emotional integrity amasung cultural integrity sina sing businga se hanagi saktam ase kaina nabagi silakpadudi eko yabanga moy duko kokomi amasung haujik leiriba phibam asedaida Manipur gi integrity kai roi dobu ergadi Manipur gi karigumba phibam amata da condition amata da kai hel gomsi amasung kai nanaba silakani haibagi karigumba condition amta laite Haragadi Karigidamata Equi Kokomi site ki Waris Haba Tangai Padrivano Haiba Wahanga Sisu Agi site university site Matang Swais the break Amalogzage break Matunda Manipur Commission for Protection of Child Right Linkat Kibagi Nipan Suba Foundation de Pangtopagi Power Made Manipur Masumalim Gitongan Tongan by E Pau Simpuduna Lakchage Impact News for me Tadu Mayambo Muka Nataram No Story Bulletin Asiki Makataba Pamiamda Pijari Manipur Commission for Protection of Child Right MCPCR Linkat Kibagi Nipan Suba Foundation de ngasi North AOC Dalaiba All High Court Complex ta Pangtokre Thoramadu Manipur gi Governor Dr. Nazma Haftulana Angang Kudimak su mi amana fangliba right ka jab manana phangadabani amadi angang singi mathakta crime tauba miyoi kudimak logi matung ina chap chaba cherak pifam to ihana phongdoki Child of today, our keepers tomorrow have a team da Pangtokiba, Thoram Aduda, Governor Namakatana, Pungdokibada, MCPCR Heg Linkat Padagi, Lamdam Asigi, Angang Singbu, Makoigi, right Nintina, Fanghananaba, Amadi protect Tonaba Honaduna, Lakli, Commission Asi Linkat Pagi, Maru Eba, Pandam di Angang Singi interest protect Tonanaba, Amadi Angang Singi Matakta, Chataba, crime Tinganaba Honabani, Haiki, Thoramadu Commission Asigi, Jahi, Dishingani Taratre, Amasung Tarani Pangi, Jahigi report Amasu release Joki, Lonana Infal West, Amasung Infal is district Lady Child Care Institute Sing. Da Lyric Laisu da Haitoi Sintoiba Angang Taru Kangatuna Mana Piki.
Every child, whether a boy or a girl, irrespective of age, is unique and has value importance as a person with the right for their human dignity to be respected. When we understand and respect children's dignity, we are able to create better protection mechanisms, and the children themselves can act as active agents in their own protection. This helps to develop and build recognition of children as independent bearers of the rights with a sense of identity and a positive implication of their self-esteem. MCPCR गे फाउंडेशन डे गी थौरम अदुदा लोक सभा गे MP Dr. R. Kiranjan na hai Manipur da chahi tara nipan gi makhada leriba angang sing asi makhoi gi phangpham thokpa right ningchina phanglibra haiba ngasi gi birol asina khanthaba mathau tai angang khudimak yum da gi hauraga khunai asida leriba mapi mapa oiba singna ngakpi shenbiba changi chahi asi gi July tara nipan da amend tokhiba Protection of Children from Sexual Offence Act ki matung ina angang sing gi mathakta chathaba crime da Sing matik chaba fine tihanba amadi jail da thamba yauna sibagi cherak fawa piba yare haina phongdoki thoramadugi charuk ama oina child trafficking and child sexual abuse ki matangda tuminna lechin laiki shira haina mingthonba short play ama sumiyamda utki more than 300 millions of children all over the world are denied of their rights. Aikogi Manipur di is a zone of conflicts. Angang sing ipi angang sing to da aikogi hujik leriba conflicts and crisis mayam asina encircle tor kan da aikogi young minds sing se masi already kare haikani wagi freedom of thinking aduga good the positive approach to la to bodo aikoina spoil to bodo na ngasi gi society sina tawe United Nations gi magi convention da piriba protective of families and protective of communities. I would communities na children sing se angang sing se karamaina koina protect orige se masi rethink and re-examine, and we have to perform our family and community roles. Phachana perform tawani. Mayang Imphal radio station da mathau tauduna leramba Imphal West ki Sengmaijen Hangun Awang Laikai dagi Laikhidraba BDF Person Moirang Tem Kiran Apopa MI Mugi Imu Manungda Imphal West BDF Welfare Association na lupa lak amagi jengbang pikre Imphal West ki SP Conference Hall da pangthokpa mateng pibagi thoram aduga mari lena Imphal West BDF Welfare Association ge President Muhammad Riyaz Khan na hai association asina mamang dagi hauduna association asigi makhada laiba BDF personnel singna narakpa amadi laikhidaba yarakpa matamda mateng pangduna lakli masigi manung chanang asi laikhidraba BDF personnel asigi imung manung da BDF personnel singna khagat naba senfam asi mateng pangbani makha tanasu district asigi BDF personnel singna mathau tauringai da asopan yarakpada sel ge jengbang pangba hauragani haiki nungai jaba paw mana koina siba tamda lupa lak amom ade mang da bi drama thoi musu pi krenga si siga train thoi su ne koina pi jare si adu matung da dinga si gi matung da gidi Imphal West district BD welfare association na Imphal West sida lei riba BD ama kari guma on duty da sokata ragadi lupa lesing mangai koi mateng pangani adu ga seriously sokata ragadi ma gi medical report ki matungina lupa lesing tara musu koi mateng pangani district asala riba ko BD simna khuding mangna yamna discipline ma respect leina koi मैम की लोन उतर नाक पते को ऐसा को थोड़ा लोमिना सी अतु को कॉर्पोरेशन लेना मैम की कॉर्पोरेशन फंड को तो बिना सी है तो हमसे वेलफेयर एसोसिएशन में के दे थमजा Imphal West District Commando ki team na Lokhatpa section tharang ki manung chana Dharmasala MG Avenue Alugali Imakaitel Chamber of Commerce Kasturi Chong amasung Thangal Bazar da thihumba ki thabak chathakre Imphal West ki additional SP Operation Amarjit Lamabang ki mityang makhada Imphal West Commando OCP achobana luchingba kangbu ama nangasi ayupung nipan dagi na tara fawa thihumba ki thaba adu chathakibani thiba humba adu da miyoi chahunga kuntra rom verification chathaki verification adu da masagi Chaktak che sudaba miyoi kungamari fagat khibaga lona nama khata ba wahong pahong chathanaba city police station da sinakre hairi
Bishnupur District Police na district asige manungda pamdaba thodok sing thoktanaba lokhotpa checking tharang gi saruk ama oina district asige Saiton Hayai Konda thi humbagi thabak chathakre ngasi ayupung manga dagina taru fawba chathakiba thiba humbagi thaba adu Bishnupur District ki commando OC Inspector Bilunthang Bapaina luchungba police team amaga kontramathoi suba Assam Rifles ki apunba team amaga puna chathakibani thiba humba aduda khul aduda leramba nupa chamaga yangkhai amamamta oina verification tauki Uripok Kangchup Lambi gi Uripok Yambem Laikai Mapada Balero ama road divider da Thomjin Bada Nupa ama Shire amana Sogle. Thodo Singarang Numida Punipan Makai Taba Aduai Gotokibani accident Aduda Laikidraba Misa Adu Uripok Torang Mom Laikai the Gaining Tozam Tolstoy Chahi Kuntrama Toy Apopaning Tozam Santini Soglaba Misa Aduna Uripok Kaidem Laikai Degi Kaidem Binu Apopa Dhaneshwar ni Impact News na Mapam adudagi phangba pauda lamboy khongnang khongda leiba uripok tamna haigalakhiba bolero adu yambem leikai mapa yorokpada mathanta road divider mathakta thawgatuna electric pole amada thomjin jaghi khudakta gari adu longlaktuna gari adu aduda tonglakhiba Tolstoy gari aduna nanbadagi khudakta laikhidabani hairi gari adubu thaurakhiba bino namphibam luna sokpadagi remsta pukhatuna laikatnari khi hairi thawdok thopam aduda Imphal City Police ki kangbu amana laktuna case ama lokhatkre hairi Thamari chupna chatharakiba Chaturmarsya Vraja Samapan Samoro Ngasi Pauna Kaithal da Laiba Manipur Gita Bhavan da loisinbagi thorom pangthokre thorom aduda chanabigi matung ina lining laison gi thorom kaya pangthokpana mapung oiba saktam oike loinana chahi gi oiba pan parikrama divas palan sang lakliba tha asigi tang 13 hiyanga gi 19 ba thangje numita ninthokol bazar da laiba Shri Shri Gopinath ki Gopinata Pangtok Lagani Hairi. Arab the bulletin asige headlines of Honamiamda Tamjari. Home Minister Amit Shah na Mohana Manipur gingam kai kaheloi amadi Manipur lenga kanthok lamba yaba thabak amata taholoi habagi thajaba pirakre haina Chief Minister na phongdokre. Manipur gi apunbagi saktam amasungam kai Handana bagi damak Center ki luching basing amadi Congress ki luching basing da taksiluna badiali di damak hai Imphal thado lagani hai na CLP leader Okam Ibobina Khongdokre Amasung Manipur Commission for Protection of Child Rights linkhathi bagi Nipan Suba Foundation de ngasi node osida laiba all high court contest da pangthokre